online Manipuri YouTube channel aswing bir mayam pum nang po amuka na taram noksari han bada yam nuai ta po ma be thamjage accident da meeoi ama leikhidre ngase pung nipan ga makhai rum ta bada Uripok kang lambi gi Uripok yam bem leikai ma pada ising pu ba tata gari ama na thombada lambi lanthorok pada meeoi ama leikan na bangam dana leikhidre mahaki maming RK Brozen sahi hufuga mari apok pa leikhidra ba Gopendro kawi hari Uripok yam bem leikai dagini haina phungduk pirigi aduga atop update amana Thobal district ki hero part 1 dagi leisram tampa mitei sahi fumanga kobo meeoi ama khongjom da masak khang haudraba gari na thumlambadagi leikhidre gari lot tre senari ba meeoi puthokna ba khongjin sangsil lakadauri hairi aduga atop update amana Manipuri lenga ki makha da leiba office sing lakliba March 10 ga nipan thangja amasung March 9 ga manga thangja suti oiroi haina lauthokre Mana miyam de respect to bumto bose risho da ba very show kai to bose koi pam de kada sai bu chamin na si ya gadra just risho tho bu na hai ba ma ki activities zo engo da yaw de me mandri MLA du na boss ro nga gi do lai ba phamar du na lai ba khot pe manam du ma khangbra soi du te su ma khangbra ai ni ba chini aina hai de mi amana amada protocol hai matang se mi amana amada respect to bose koi pam